Hozi Manipur Kuki narco terrorist sing Sathargli Balan Asida, Manipur Gingam Kai Bayaro, Hidden Village, volunteer force singna, Kungaktuna Ladiba Asida, Sector Hariba Mafam Masida, Masingtingam Drava security force sing Sanselatuna, combing operation Toduna, Makalkayagi Kulai Fagat Kari, Hariba Togo Asiga Mari Lanana, Sector police station the Konba Mafam sing the Maira Pipe sing the Tumzalakuna, Hariba combing operation sing a Dubuyaning the Fongo Kri. Impal today update Kimatungina, party Gimi Shaduna Sel Karamba Mio Ama Arambai Tengol BPR QRT team na farba matung wakal tamin na kre ngarang ahing pung ama makhaidagi pung ani khara helakpa adaida party gi mi sadu na tidim lambi amadi khopum lambi da pasha khairamba miyoi ama arambai tengol BPR QRT team na farba matung da wakal tamin na kre numit kharani gi mamang da sel khaire haibagi paw phangbadagi arambai tengol BPR QRT team na kupna senaraba matung phakibani hairi farba miyoi aduna matung amu hana tawraroi haina sengdokre yamna ngakpa paw amana ngasi Facebook ta viral oirakliba Kuki post amani madudi Kuki di masa phawba yole hai cycle gi saipi jang haiba kholdagi hogjingna toibogi ke ashi relief camp ta leiba Kuki nupa asina pikliba masa bu lupa lak amada yole haire yonbagi maramsu subtitle da translate tawbagi yauri Kirana na cha chu magi yo kan thei mana ju sa ki ju ra hama patem video la beti na la patem bato ne kap अच्छा amai kan thei wal amai chu so kan thei wal le hot ke anu hoi lagam na jam ta cho ai chu nang na ki ju go ka ke ju ta cho ra na o la kha ne na ala na hoi ano mo de ta kya sha kom jal jang refugee kya shi ka ti hoi la ya pra nong ga mo ka so ta wan zu jian lu ta wa la sai ko la ya na lang khong na ya de bai ne ke to sai si jang lang khong这把浪空是sai si jang ni la ye nge na pa na zu da fun la ya tại địa chân lúc thì chú tạm tin nhiều là vô lan nó dùng con hầm xin nào xin chú nó xem cái chú này cái gì nó mềm mỏ vào nó cái gì nó là mịn mỏ hầm là gì mịn mỏ hầm thế yo cái tên video lo nó cắm nào mà nó la lột là nó cắm vậy chứ nó la lột là nó ba cái đó cái gắn thế vào cái ta nó dùng con hầm cái gắn thế cái chú đi la khăn nó cái la khăn Makha tarakpa paw ina hozi Manipur da petrol pump singda petrol phangdabagi awapa mayuk nare marak asida zero haina khangnaba thaw makhal amada potyan yanduna amadi masu sangduna petrol malalaga yonana ba hotnaramle hairi amasung yamna kiningai oirba paw amana malemna nupa poklaroi sumnatagi nupi khakta poklagani haiduna cover gi page amada paw phongnarakli madudi miyoibada y chromosome masing hantarakpana maram oiraga sahi kharagi matungda malemda nupa poklaroi sumnatagi nupi khakta poklaba yabagi akiba leirakpana miyoiba jati mutkiba yana leiri haina anoba research amagi report na phongdokli nupi amana mirolakpa matamda miroliba angang adu nupa natraga nupi oirakpa haibasi mama mapa adugi chromosome gi makha yamna poli nupi singda chromosome X ani aduga nupa da chromosome X ama amadi Y chromosome ama yawi nupi amadi nupa adugi XX chromosome thengnaraba matamda miroliba angang adu nupi oigani aduga XY chromosome thengnaragana angang adu nupa oigani haibadi nupa pokpada Y chromosome yamna mathau tai karigumba Y chromosome mangkhrabadi nupi singna mirolabasu nupa khak pokpa ngamloi sumnatagi nupi khakta pokani nupa pokpada mathau tariba Y chromosome hojik hingduna leiriba miyoiba singda tamna mangsilakli maram aduna phibam asida adumak leiragadi malemdagi miyoiba jati mutkhiba yabagi akiba leirakpani hairi adubu miyoiba khunai Y chromosome mapung phana mangkhibada sahi kaya sangkhiba yai maram asida scientist singna lambi amadi soidna puthokani haibagi thajaba lei